Manipur Top 20 News Toman-toman reliable source dari lokot cerita. Mata-mata di oida baru oga ipau sing patok kan. Ngasi April gi tang kun gomdoi Thursday nimit ki update sing patok sari ahanbada security personnel singna CCTV camera amasung gari thugairam libasi criminal gi thaongi senior advocate tampaki mafum kharadari gari achouba amasung masagi mapusing na makoi gi gari sing thedukuna thamnaba yaure hari khongjong nimit ki thoramda BJP gi lusingba singda thamkiba athing bakom tokte democratic oiba khongchang changsin biu kokomi athoba singda maprup nungsidraba lusingba singna laisukat pagi wantok leiroi amuko Wangjingda Chief Minister na BDO office sangabagi mayokta horokeba miyam maraktagi ama nongmaina kapkiba amasung gari sing thugai kibagi mayokta NHRC da wakatkre ngasigi khongjom numitki thorom matungda khongjangna pareng lengle Manipur gi thongna phaba masa singda ikai khumnaba uchari governor Kuki terrorist singna kalokpada micham ama sok heri pau sanduk na pizari security personnel singna CCTV camera amasung gari thugai ribasing criminal gi thongni Tampaki mafum kharadari gari achouba amasung masagi mapusing na makoi gi gari sing thedotuna thamnaba yaure hari ha asigi taruk amasung taret kilonaba ahingi nongyai pung amaga minute mangarom tarpada koki theory singna tronglaubi awang lekai dalaiba oinam mangal ngambagi yumda RPC kapsin duna mahaki pikliba macha ani hakiba amasung mahaki loina bibuna sokhan kiba amadi thaudo adu lekai asiga naknana pi gelmolda leiba CRPF singna section dabadagini haituna makoi post tamna thomdil lobda nongmai kapthor padagi Mioi kuntrarom sokpagi manungda nongmaina panba micham ahum laikidabagi mayokta tampaki mafum kya da horkiba miyambu laksinanaba security force na onarapada lanai mioi singi CCTV camera amasung gari achouba amadi masa sing pugairakliba asi criminal gi thaongi haina senior advocate amana pau sesi da punggorakli High Court Bar Association Manipur gi president phawba oiramkiba senior advocate amana pau sesi da thagdok sing asigi matangda hai Manipur da deploy tawduna state asigi law and order ngakpa yauna mathau taba atai thabak sing Sinarli State amasung Central Force asigi mathaudi Manipur gi miyam gi punsida khodong thiba tawdosing mayok na handanaba honaba amasung miyam gi lantum property ngak senbani security force asina hariba thabak sing asi pangthoktuna state administration Manipur lengaka mateng panggadabani amaromda khongjom numit ki thoromda BJP gi lusingba singda thamkiba athingba handokte democratic oiba khongjang changsin biu kokomi mahok sagumna hayeng pangthokadariba khongjong numit ki thoromda kokomi na chief minister sing BJP gi MLA sing amasung Party asigi leader sing loinana BJP ga chatminariba singda hayengi thorom asibu saruk yadanaba thamkiba athingba handokpa leite miyamna lambigi naget taletuna pleka ansingba paiduna democratic oiba kolaw kya lauduna khongjang changsin biu haina kokomi gi wangang loi nahakom santana phongdokre wapam asing asin nungthil lampia patalaiba kokomi gi mayai loisangda pangthokpaga pawgi mifam amada mahakna phongdokladuna makhatana hai May ahom 2023 dagi kokomi na changsilakpa khongjang kya gi manung chana handak thasigi taruk amasung taret ki lona ba ahingda Rong lobby da bom kapsin duna tumliba angang ani hakiba amati thaudo odugi mayokta horkiba khoisaunar ba miyam gi khongjangda CRPF na nongmai kaptuna micham ahum hakiba thaudoksing asigi justice piu haina kokomi amadi miyam na thamkiba wafam hauji phawba lengang na thabakta onthokli thaudo adu su dalaiba UKNA gi miyosing tasengna January bra karma mongda January beno haibidu khangalakri litan da nongmai kapnari bompham adugi manang na kodalaiba sugi camp singi akupa warol nongmai kapno matam gi sugi camp ta miyo kya lai kulai kya lai haibna singba detail report amata lengak na khangalak leitri ronglobit angang ani hakibagi inquiry report amata lengak ki maiketi gi pirak pasu leitri loinena mamang thagi kuntrang mathoi fawda IDP singbu masa masa gi memda hajan hangani haina president rogi matamda hakibada March thada loikre makata ba thabak amata paikhalapudi ujri singda narco terrorism gi mathakta operation chathabagi akupa warol sing yawba data ama fawba lenga ang miyamda pithopa leitri masina maram oiraga Changsilakliba khongjang singi manungda BJP gi political activity singbu boycott tobagi saruk ama oina hayeng khongjom de numitta BJP gi leader sing lakpada lambi gi nagetta lekar singba paiduna democratic oiba mongda kolaw lauduna khongjang changsin bi haiki athobu singda maparuk nungsiraba lusingba singna laisukat pagi wahantuk leiroi amuko ronglaubi amasung gelmolda angang ani amasung micham ahum hakiba thodokku yaringda phongdoktuna amuko na MSF amoba kohar amasung oirei leimarol maida paibi apunba Manipur ka khusang aduna changsilakliba miyam gi khongjang gi makha tarpada lupsing asigi miyeng makha da ngasi nongthil iduko chiuko amadi khampalna sinduna kongba dobi lampakta miyam pullaga kongba kaichel phawduna wangkhai lambida leiriba miyam ga khusan amduna konung mamang tamna yaringdaba khongchat chatki ngasi gi khongjom de numiti thorom matangda khongjangna pareng lengle aduga adungai kumja 1891 gi April 12 da Manipur gi ningtamba ngangnabagi damak khongjom da British ka sokna balan phamda thawaina ponta pi tuna lantheng na kiba athoba singi ningsing thorom mahuk sagumna lengak na
sinduna hayeng pangthoklaba matung tha asigi kunga mari dagi Manipur gi hojik oiriba film sing asigi matangda Manipur gi apunba mahiroi sing haiba kanglup amana mass protest rally ama chatkani haina phongdorakre rally asi Manipur gi mahiroi punamagna saruk yaduna chatkadabani Kwakaichal gi Tidim ground dagi ayupung mapan tarpadagi khongjang asi hawani hairi amoromda pause asina phangba paw amagi matung ina ngasi Chief Minister gi Secretariat Nilenthang Tilakna kuyek pitna kokomi gi convener YK Dhirenda nakal ani gi marakta high level mifum ama pangthokpada saruk yabinaba aiba cherol ama pirakre hairi cherol aduda lengaki marketagi Home Minister na lusingba senior MLA ani yauba high level delegation amaga kokomi gi mioi singa gi marakta Manipur gi phibum singa sigi matangda khananaba mifum pangthokadabani haiduna khalaki baga loinana mifum asi pangthoknabagi matam bibiraknaba hajarki hairi adum oinama ngasi nongtil pangthokiba kokomi gi paw gi mifum amadadi cherol asigi matungina mifum pangthokpi matam lepri haina pawmi singda phongdokibaga loinana tha asigi kunga mangagi nongtil pung ama tarpada miyam khupna kokomi ga loinana lengak ta thamki wahang singi matangda hangba chatpagi khongjang ama Chief Minister gi banglo tamna sangsingani khongjang asida saruk yaminasi haina tongan balup singda kokomi gi maikedi gi aiba cherol pikre hari wangjingda Chief Minister na video gi office agaba gi mayukta hawkiba miyam maraktagi ama nongmaina kapkiba amasung gari sing thugai kibagi mayukta NHRC da wakatre hari ngarang nungthil Chief Minister YKM Chana lusingba NPP amasung BJP gi MLA khara yauna BJP Manipur Pradesh gi President Fauna saruk yaduna video office ama sanga kiba thorom gi mayukta tronglaubi amasung gelmolda misam sing hat kibagi harukiba khoisano miyambu security force laksinaba honabada nongmaina kabada masagi sahi kuntraga taret lom suraba elangbam nilbir ko bumyo ama mabukta nongmaina paduna sokhan kiba amasung wangjing tekcham lekai dagina karin bikhok taba lambi paringi nakalda khamduna thamba gari masasing thugai magi mayukta National Human Rights Commission da wakat asi uripok ningthau khongjam lekai dagi ningthau khongjam thanel ko bumyo amana campaign oina ngasi New Delhi gi INA gi tawduna state asigi law and order ngakpa yauna mathau taba atai thabak singda sinarki ba state amasung central forcing asigi mathau di Manipur gi miyam gi punsida kodong thiba thodok sing mayak na handana ba khonaba amasung miyam gi lantum ngaks pasien bani security forcing asina hariba thabak sing asi pangthokuna state administrative Manipur lengak mating pangadabani haina asumna hairi kuki militants gi matakta military crackdown chathau CRPF singi matakta judicial inquiry tawgadabani khaidi manina asumna hairakli hawjik leiba Manipur tampak amadi chingi naga tariba mafam singsi lengak leitabaga chap manare law and order total fail ore pibam sida aikoi gi demand di kuki militants gi matakta military crackdown chathau CRPF gi matakta judicial inquiry chathau naga gi micham ani hat ki badubu lokhatpam thokpa thabak lokhatkadabani loinana Manipura NIA gi court lingbagi mathau tardabadi muthatlu haina Citizen for Peace ki President Senior Advocate khaide manina phungdokre wafam asingasi uripoki cherap court Cantinda pangthokiba pawgi mifum amada phungdokladuna mahakna makhatan hakibada hawjik leiba Manipur gi lengaksi constitution gi makhada sovereignty gi damak thabak amata pangthokpa ngamre lamdam sida tholiba thodok singi manungda tha asigi tareta nauriba angang ani kuki terrorist singna bom kapsilakuna tamchina halaga mamabuna sokhanki thodoktuda pendraba miyamna makoibu ngakpi senbidre haiduna CRPF ki kemta wakat khongjang changsilubada nongmai kapsilakuna micham ahum lekide masida sunatana ti khulengi National Highway da kuki terrorist singna nongmai kapsilakuna naga micham ani suhatkre thokliba mihatpagi thodok sing asida Prime Minister amasung Home Minister na lakuna yengsilakidabada natana awaba fawba phongdorkide makoi animak Assam gi botadi mangarak tarurak laklamlabani moromda micham ahumbu nongmaina kapkiba CRPF ki matakta case lokutuna chenabasing phagatpa leitibasi Manipur Police ki asoirbani maramasina article number chamaga nifuhumdoi gi makhada major argument review tawba natrabadi politics ta hen awaba oirgani hairi video asibu pawdumbada soiki lankiba yawabasu ngakpigani amadi channel asibu subscribe tawbi damukta thagatpa phongdoksari tungkoina miyamgi siba tawba ngamba oijage